ꯐꯖꯔꯦꯍꯦ ꯉꯁꯤꯗꯤ ꯑꯣ ꯃꯌꯥꯝ ꯁꯤꯁꯦ ꯆꯤꯀꯟ ꯃꯦꯔꯤꯅꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯥꯝꯊꯣꯛꯑꯒꯦꯕꯀꯣ ꯈꯔ ꯃꯨꯟꯅꯕ ꯍꯣꯔꯦꯟ ꯁꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯆꯤꯀꯟ ꯃꯄꯨꯝ ꯊꯣꯡꯕ ꯍꯧꯔꯛꯑꯒꯦ 이 ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯝ ꯆꯤꯀꯟ ꯍꯥꯞꯄ ꯑꯩ ꯀꯣꯝꯄꯥꯛ ꯊꯨꯝ ꯍꯥꯞꯄꯤ ꯃꯌꯥꯝ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯆꯤꯀꯟꯁꯦ ꯃꯍꯤ ꯀꯪꯁꯤꯜꯂꯛꯑꯦꯕꯀꯣ ꯐꯖꯅ ꯈꯔ 3-4ꯃꯨꯛꯁꯨ ꯀꯥꯝꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯐꯖꯅ ꯃꯨꯜꯂꯝꯃꯦ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯕꯒ ꯑꯝꯇ ꯅꯝꯃꯝꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯒꯦ ꯀꯥꯏꯅ ꯇꯧꯔꯨꯔꯦ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯄꯨꯔꯥ ꯉꯁꯥꯏꯅ ꯃꯍꯤꯗꯣ ꯀꯪꯁꯤꯜꯂꯦ ꯃꯨꯊꯠꯂꯒꯦ ꯍꯥꯎꯅ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯌꯦꯟ ꯃꯄꯨꯝꯅꯦ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯉꯥꯅꯨ ꯃꯄꯨꯝ ꯑꯃ ꯆꯥꯕꯗ ꯃꯨꯜꯂꯤ ꯃꯨꯟꯗꯦ ꯃꯌꯥꯝ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯖꯅ ꯃꯨꯟꯅ ꯊꯣꯡꯈ꯭ꯔꯕꯅꯦ ꯃꯃꯥꯡꯒꯤꯗꯨꯁꯨ ꯃꯨꯜꯂꯦꯕꯀꯣ ꯑꯗꯣ ꯉꯥꯅꯨ ꯑꯣꯏꯕꯩ ꯈꯔ ꯀꯟꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯈꯔ ꯇꯧꯔꯛꯄꯒꯤ ꯁꯤ ꯍꯥꯏꯖꯔꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛ ꯁꯤꯁꯦ ꯆꯤꯀꯟꯁꯦ ꯂꯣꯀꯦꯜ ꯆꯤꯀꯟꯅꯦꯀꯣ ꯃꯌꯥꯝ ꯂꯣꯀꯦꯜ ꯆꯤꯀꯟꯅꯦ ꯅꯍꯥꯟꯃꯨꯛ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩ ꯅꯥꯀꯟ ꯊꯣꯛꯍꯜꯂꯝꯃꯒꯦ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯅꯨꯡꯗꯥꯡ ꯍꯦꯛꯇ ꯇꯥꯏꯌꯦ ꯄꯨꯡ 11-12 ꯍꯦꯛꯇ ꯇꯥꯏꯌꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯃꯁꯛ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯝꯒꯦ ꯐꯖꯔꯦꯍꯦ ꯆꯥꯔꯛꯑꯒꯦ ꯐꯖꯔꯦꯍꯦ ꯉꯁꯤꯗꯤ ꯐꯖꯅ ꯁꯦꯠꯂꯦ 모르겠다. 마루 스킵 떠라. 파전하고
ꯍꯥꯎꯔꯦ ꯉꯥꯅꯨꯒꯤ ꯃꯍꯥꯎ ꯉꯥꯅꯨꯒꯤ ꯃꯍꯥꯎꯅ ꯑꯃ ꯁꯤꯒꯤꯅ ꯑꯃ ꯃꯌꯥꯝ ꯃꯣꯔꯣꯛꯁꯤꯁꯨ ꯈꯔ ꯇꯧꯔꯦ ꯑꯂꯨ ꯃꯄꯨꯝ ꯃꯄꯨꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯀꯟꯕꯩ ꯅꯠꯇꯦꯀꯣ ꯍꯥꯏꯒꯦꯗꯣ ꯇꯤꯜꯍꯧ ꯃꯄꯨꯝꯗꯣ ꯁꯥꯒꯠꯂꯛꯄꯩ ꯋꯥꯅꯤꯗ ꯀꯩꯅꯣꯗ ꯑꯃ ꯀꯜꯂꯤꯒꯦꯗ ꯑꯁ ꯋꯤꯡꯁꯅꯦꯍꯦ ꯃꯔꯤꯟ ꯌꯦꯟ ꯂꯣꯏꯅ ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯄꯤꯅꯤꯀꯣ ꯐꯖꯅ ꯍꯥꯎꯋꯦ ꯆꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯋꯥ ꯁꯤꯅꯤ ꯉꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯕꯗꯣ ꯑꯂꯨ ꯃꯆꯥ ꯃꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯣ ꯉꯥꯅꯨꯁꯨ ꯌꯥꯝ ꯍꯥꯎꯈꯤꯌꯦ ꯑꯩ ꯉꯥꯅꯨꯗꯣ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯀ ꯆꯥꯔꯛꯀꯦ ꯃꯉꯛ ꯄꯥꯔꯠꯁꯦ ꯀꯅꯥꯅꯣꯝꯅ ꯆꯥꯕꯤꯔꯛꯀꯅꯣ ꯍꯥꯏ ꯑꯗꯨꯅ
ꯍꯥꯎ ꯐꯖꯩꯌꯦ ꯆꯤꯛꯀꯟꯒꯤꯗꯤ ꯁꯨꯝꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦꯕ ꯉꯥꯅꯨꯒꯤꯗꯤ ꯑꯃꯨꯛꯀ ꯈꯔ ꯌꯥꯎꯗꯦꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯆꯤꯛꯀꯟ ꯑꯣꯏꯒꯦꯔꯥ ꯆꯤꯛꯀꯟ ꯑꯃ ꯍꯦꯛꯇ ꯑꯣꯏꯒꯦꯔꯥ ꯉꯥꯅꯨꯅ ꯊꯤꯅ ꯍꯦꯜꯂꯤꯀꯣ ꯍꯥꯎꯕ ꯑꯩ ꯅꯍꯥꯟ ꯉꯥꯅꯨꯗꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯃꯌꯥꯝ ꯐꯥꯒꯤ ꯅꯠꯇꯦ ꯃꯨꯟꯗꯕ ꯃꯥꯜꯂꯦ ꯃꯅꯨꯡ ꯆꯪꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯃꯅꯨꯡ ꯐꯖꯅ ꯆꯪꯉꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯁꯤꯁꯨ ꯍꯥꯎꯋꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯆꯨꯝꯅꯩ ꯆꯤꯛꯀꯟꯗꯩꯗꯤ ꯗꯃꯥ ꯑꯃ ꯍꯦꯜꯂꯤꯀꯣ ꯍꯥꯎꯕ ꯁꯤꯁꯤꯅ fazere. ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯂꯣꯀꯦꯜ ꯆꯤꯛꯀꯟꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯥꯅꯨꯒ ꯂꯣꯀꯦꯜ ꯆꯤꯛꯀꯟꯒꯁꯦ ꯉꯥꯅꯨꯅ ꯗꯃꯥ ꯑꯃ
ꯉꯥꯅꯨ ꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯥꯅꯨꯒꯤ ꯃꯍꯥꯎꯗꯣ ꯑꯩ ꯀꯥꯎ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯌꯥꯝꯗꯤ ꯍꯥꯎꯔꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯀꯩꯀꯩ ꯆꯥꯔꯛꯑꯣꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯁꯠ ꯆꯥꯔꯛꯇ꯭ꯔꯁꯨꯀꯣ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯆꯥꯔꯛꯀꯅꯤ ꯑꯗꯣ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ